ꯃꯣꯏꯁꯤꯗꯀꯣ ꯑꯩꯗꯤ ꯉꯛꯄꯝꯅ ꯑꯩꯈꯣꯏ ꯑꯗꯨꯅ ꯍꯨꯏꯒꯤ ꯃꯈꯣꯡ ꯍꯥꯝꯕ ꯐꯥꯎꯕ ꯈꯨꯅꯩꯌꯦꯕꯁꯤꯗꯗꯤ ꯃꯄꯨꯁꯤꯡꯁꯤꯅ ꯆꯥꯏꯊꯣꯛꯑꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯗꯨꯅ Take care, okay, baby? Finish your tiffin box. Puring sana kama. Naga lambi mapan kay kerasi. Amot pam tata ada bani. Cek nali se. Sina ni. Si amora kay am tat. Koi ta adri si. Chai si. Cuma pam chan ni mana. Lang thua bani na. Sini semaina noi na mai mapa sila. Feira thame. Sida kay hapon noi say ekhoy gi doi no ula age. Si video si namge di khanlam da bani. Fajaba system se mataw tamba kasu. Kai da ran khanba. No ingi hojiksi ingi sida Mars lo silakadore. Snow khata gi vele horen so heavy 5 to 10 centimeter ka yom le snow se si yung lambi mapan sing si amta le phatab amta ta da bani si angau lai sing si snow ngatani ingi -10 phau manung da lai hai tare hoji sine khoi lekka yaksile ngasai gi garbage gari do sida lai khoi gi pick up taw gi dorin si khoi gi dune Silere khoi gi yum do khoi sida park macham lai si khoi yum ge opposite ta sida su sida green nam lai si garbage ki thap na bani bo ko na mafam jan no ina garbage se thamba hai tare yengsi khoi gi ha pips khoi yum pa lan thok se moina upar thanami si nungset lakpada paigidana ba makum je laksilama ke de yawi se hayake manham na tanga si box lere adagi sidana container ga khen gane duga sigi green sidana ko organic hai tare organic kai hapa si black sidana garbage ko dry garbage hai tare black ta hapa singsi kaino to polythene amubo do ngasai thangalaga hapkiba singdo adumai thamasu yai aduga sidana hasinda sigi black sida hapaga thamasu yai sini sumaina horen sigi gari organic siga recycling siga kaino ani si ahum je horen pick up tawo gari ama bulakini aduda kaisi Mars lo silakadore do ingbi leptri yai tare do -10 phau lairi hojikse adana koi me spring budi haura abane do ingi weather si yadri
ꯁꯣꯝꯗ ꯇꯧꯔꯗꯤ ꯀꯦꯃꯦꯔꯥꯁꯦ ꯃꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯄ꯭ꯔꯤꯡ ꯂꯥꯛꯑꯅꯤ ꯁꯝꯃꯔ ꯂꯥꯛꯑꯅꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯑꯃꯨꯛ ꯍꯧꯔꯅꯤ ꯑꯗꯨꯒ ꯃꯇꯝꯁꯦ ꯆꯠꯈꯤꯕ ꯈꯪꯍꯧꯔꯣꯏ ꯁꯤ ꯂꯩꯔꯦ ꯕ꯭ꯂꯨ ꯒꯥꯔꯕꯦꯖꯀꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯃꯝꯕꯁꯤꯡꯗꯣ ꯁꯤꯅꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯞꯈꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏ ꯒꯥꯔꯕꯦꯖ ꯄꯤꯛꯑꯞ ꯇꯧꯕꯒꯤ ꯃꯔꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯃꯣꯠꯄꯁꯤ ꯂꯪꯊꯣꯛꯐꯝꯁꯤ ꯃꯐꯝ ꯆꯥꯅ ꯃꯁꯥ ꯅꯥꯜꯂꯤꯁꯦ ꯁꯤꯒꯤ ꯀꯩꯅꯣꯅꯦ ꯑꯗꯨꯒ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯥꯔꯗ ꯋꯦꯁ ꯀꯂꯦꯛꯁꯟ ꯑꯗꯒꯤ ꯑꯦꯄ꯭ꯂꯥꯏꯌꯦꯟꯁꯀꯨꯝꯕ ꯕꯜꯀꯤ ꯑꯥꯏꯇꯦꯝ ꯍꯥꯏꯅ ꯃꯣꯏ ꯂꯩꯔꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯥꯏꯇꯦꯝ ꯌꯥꯔꯛꯇꯕ ꯑꯗꯒꯤ ꯑꯦꯄ꯭ꯂꯥꯏꯌꯦꯟꯁ ꯀꯩꯀꯩ ꯌꯥꯔꯛꯇꯕꯁꯦ ꯁꯤꯒꯤꯁꯨ ꯅꯨꯃꯤꯠ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯗꯨꯅ ꯑꯗꯒꯤ ꯄꯣꯠꯁꯦ ꯑꯆꯧ ꯑꯆꯧꯕꯁꯦ ꯂꯪꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯆꯟꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔ ꯇꯦꯛ ꯅꯠꯇꯅ ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯤꯔꯒ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯋꯦꯕ ꯒꯥꯔꯤ ꯊꯥꯔꯛꯑꯒ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯄꯨꯔꯒ ꯃꯈꯣꯏꯒꯤ ꯁꯥꯏꯖ ꯄꯤꯔꯤꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯑꯒꯗꯤ ꯃꯣꯏ ꯄꯨꯗꯦꯕ ꯑꯗꯨꯒ ꯁꯥꯏꯖꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯁꯤꯇꯤꯒꯤ ꯒꯥꯔꯕꯦꯖꯀꯤ ꯍꯨꯟꯗꯣꯛꯐꯝꯁꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯏꯁꯥ ꯆꯠꯂꯒ ꯄꯨꯔꯒ ꯍꯨꯟꯗꯣꯛꯑꯁꯨ ꯌꯥꯏꯑꯕꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅꯅꯦ ꯁꯤꯗ ꯑꯐꯕꯁꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯀꯝꯄꯣꯁꯁꯦ ꯑꯁꯤꯁꯤꯅꯁꯨ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯄ꯭ꯔꯤꯡ ꯆꯪꯉꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯁꯄ꯭ꯔꯤꯡꯁꯦ ꯃꯇꯝꯗ ꯃꯣꯏꯒꯤ ꯁꯤꯇꯤꯒꯤ ꯑꯩꯈꯣꯏ ꯒꯥꯔꯕꯦꯖ ꯂꯪꯊꯣꯛꯐꯝꯒꯤ ꯃꯐꯝꯁꯤꯗꯒꯤꯀꯣ ꯃꯣꯏꯅ ꯀꯝꯄꯣꯁ ꯑꯩꯈꯣꯏ ꯅꯍꯥꯟꯈꯩꯒꯤ ꯂꯪꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯤ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯂꯪꯊꯣꯛꯈꯤꯕꯁꯦ ꯁꯤꯅ ꯃꯣꯏꯅ ꯀꯝꯄꯣꯁ ꯑꯃꯨꯛ ꯁꯦꯝꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯈꯣꯠꯂꯤꯕ ꯀꯔꯤꯁꯦ ꯑꯃꯨꯛ ꯁꯦꯝꯃꯦꯕ ꯃꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯁꯤꯃꯨꯛ ꯄꯤꯛꯑꯞ ꯇꯧꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛ ꯃꯆꯥ ꯂꯩꯕ ꯈꯣꯠꯄ ꯑꯗꯒꯤ ꯒꯝꯂꯥꯗ ꯄꯣꯠ ꯊꯥꯅꯤꯡꯕ ꯑꯗꯒꯤ ꯑꯆꯧ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛ ꯒꯥꯔꯤ ꯃꯈꯜ ꯃꯈꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯟꯗꯕ ꯃꯤꯗꯤ ꯑꯗꯨꯝ ꯂꯧꯅꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪꯗꯤ ꯂꯧꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯀꯥꯔ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯕꯦꯖꯀꯤ ꯉꯁꯥꯏꯒꯤ ꯕ꯭ꯂꯨꯒꯤ ꯕꯤꯟꯗꯣ ꯑꯗꯨ ꯄꯨꯔꯒ ꯂꯧꯔꯛꯄꯅꯤꯅ ꯂꯩꯕꯥꯛ ꯀꯩꯁꯨ ꯌꯥꯝ ꯆꯟꯗꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯑꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯗꯨꯅ ꯄꯤꯛꯏꯀꯥꯟꯗꯩ ꯍꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯤ ꯄꯣꯠ ꯆꯩ ꯂꯪꯊꯣꯛꯐꯝꯁꯦ ꯑꯗꯣ ꯃꯣꯏꯗꯤ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯇꯥꯛꯄꯤꯔꯕꯅꯤꯅꯀꯣ ꯑꯗꯨꯝ ꯑꯦꯚ꯭ꯔꯤꯋꯦꯔ ꯑꯦꯅꯤꯋꯦꯔꯗ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯒꯥꯔꯕꯦꯖ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯃꯣꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯑꯃꯅ ꯑꯩꯈꯣꯏ ꯃꯣꯏꯁꯤꯗꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯂꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯑꯗꯨꯅ ꯀꯦꯌꯔꯤꯡ ꯐꯖꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯈꯔ ꯄꯤꯖꯔ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯔꯁꯨ ꯀꯩꯅꯣꯗꯤ ꯇꯧꯅꯔꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯁꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯃꯥꯏ ꯃꯆꯤꯟꯖꯥꯛ ꯃꯇꯝ ꯀꯩꯅꯣ ꯇꯧꯕꯤꯗꯅ ꯊꯥꯗꯣꯛꯄꯤꯗꯗꯅ ꯑꯗꯨꯝ ꯏꯔꯨꯖ ꯃꯥꯏꯊꯖ ꯐꯖꯅ ꯌꯥꯎꯅꯔꯦꯕꯀꯣ ꯑꯗꯨꯒꯤ ꯁꯦꯝꯗꯣ ꯑꯁꯤꯗꯅꯦꯕꯀꯣ ꯃꯣꯏ ꯆꯤꯟꯖꯥꯛꯁꯦ ꯈꯥꯏꯅ ꯂꯩꯔꯒ ꯄꯤꯖꯅꯤ ꯃꯄꯥꯟ ꯊꯣꯛꯐꯝ ꯑꯗꯒꯤ ꯃꯈꯣꯡ ꯍꯥꯝꯐꯝꯁꯦ ꯃꯣꯏ ꯐꯖꯅ ꯁꯦꯝꯕꯤꯔ ꯊꯝꯃꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯗꯣ ꯃꯣꯏꯅ ꯑꯁꯤꯗ ꯃꯄꯨꯁꯤꯅ ꯍꯨꯏꯁꯤ ꯄꯨꯔ ꯃꯣꯏꯗꯤ ꯋꯥꯛꯀꯤꯡ ꯆꯠꯊꯣꯔꯛꯑꯦꯕ ꯁꯝꯃꯔ ꯈꯪꯗꯦ ꯋꯤꯟꯇꯔ ꯈꯪꯗꯦ ꯃꯣꯏꯗ ꯍꯨꯏꯁꯦ ꯑꯗꯨꯝ ꯃꯄꯥꯟ ꯄꯨꯊꯣꯛꯇꯕꯗꯤ ꯌꯥꯗꯦꯕ ꯍꯨꯏꯁꯤꯒ ꯃꯄꯨꯁꯤꯒꯗꯤ ꯑꯗꯨꯝ ꯊꯧꯔꯤꯗꯣ ꯊꯥꯗꯣꯛꯅꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯄꯨꯔꯒ ꯄꯥꯏꯔ ꯆꯠꯂꯒ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯍꯨꯏꯁꯤꯅ ꯃꯈꯣꯡ ꯍꯥꯝꯃꯤ ꯈꯜꯂꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯤꯗ ꯑꯩꯈꯣꯏ ꯍꯨꯏꯁꯤꯅ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏ ꯃꯈꯣꯡꯁꯦ ꯍꯥꯝꯖꯤꯜꯂꯝꯃꯤꯀꯣ ꯍꯨꯏ ꯃꯄꯨꯁꯤꯒꯤ ꯄꯣꯀꯦꯠꯇꯀꯣ ꯄꯣꯂꯤꯊꯤꯟ ꯄꯥꯏꯔꯒ ꯆꯠꯀꯅꯤꯕ ꯍꯥꯞꯄꯒ ꯆꯠꯀꯅꯤꯕ ꯑꯗꯨꯒ ꯃꯣꯏꯅ ꯑꯗꯨꯝ ꯈꯨꯜꯂꯒꯅꯦ ꯒꯥꯔꯕꯦꯖ ꯑꯗꯨꯝ ꯂꯪꯊꯣꯛꯑꯝꯕ ꯍꯥꯏꯗꯤ ꯄꯥꯔꯛꯇ ꯈꯪꯗꯦ ꯒꯥꯔꯕꯦꯖ ꯑꯗꯨꯝ ꯊꯝꯃꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯪꯗꯦ ꯒꯥꯔꯕꯦꯖ ꯑꯗꯨꯝ ꯊꯝꯃꯤꯗꯅꯀꯣ ꯑꯗꯨ ꯒꯥꯔꯕꯦꯖ ꯑꯃ ꯎꯕꯁꯦ ꯍꯨꯏ ꯃꯄꯨꯗꯨꯅ ꯃꯥ ꯄꯣꯂꯤꯊꯤꯟꯁꯦ ꯃꯥ ꯄꯣꯀꯦꯠꯇ ꯑꯗꯨꯝ ꯍꯥꯞꯄ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯈꯨꯜꯂꯛꯑꯅꯤ ꯄꯨꯔꯒ ꯂꯥꯛꯑꯅꯤ ꯃꯐꯝꯗꯨꯗ ꯒꯥꯔꯕꯦꯖ ꯂꯩꯕꯅꯤ ꯒꯥꯔꯕꯦꯖ ꯊꯥꯗꯔꯝꯃꯤ ꯂꯩꯔꯝꯗ꯭ꯔꯒ ꯁꯋꯥꯏꯗ ꯃꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄ ꯈꯣꯠꯄꯗ ꯒꯥꯔꯕꯦꯖ ꯑꯃ ꯎꯕꯗ ꯑꯗꯨꯝ ꯊꯥꯗꯕꯤꯔꯝꯕ
ꯑꯗꯨꯅ ꯍꯨꯏꯒꯤ ꯃꯈꯣꯡ ꯍꯥꯝꯕ ꯐꯥꯎꯕ ꯈꯨꯟꯅꯩꯌꯦꯕꯁꯤꯗꯗꯤ ꯃꯄꯨꯁꯤꯡꯁꯤꯅ ꯆꯥꯏꯊꯣꯛꯑꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯗꯨꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯁꯨꯝꯕ ꯃꯁꯥ ꯅꯥꯟꯕꯒꯤꯁꯤꯗꯤ ꯇꯝꯕꯗ ꯑꯩꯈꯣꯏꯅ ꯃꯇꯧ ꯇꯝꯖꯕꯗ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯑꯩꯈꯣꯏꯗ ꯁꯤꯅꯤ ꯑꯗꯨꯝ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯈꯪꯖꯕ ꯅꯠꯇꯦ ꯈꯪꯉꯨꯕ ꯎꯔꯨꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯃꯌꯥꯝꯗ ꯈꯛꯇꯪ ꯁꯤꯌꯥꯔ ꯇꯧꯖꯕꯅꯦ ꯁꯤꯅꯤ ꯑꯦꯕ꯭ꯔꯤ ꯋꯤꯛ ꯀꯂꯦꯛꯁꯟ ꯂꯥꯛꯏ ꯑꯗꯨꯒ ꯒꯥꯔꯕꯦꯖ ꯑꯩꯈꯣꯏ ꯗ꯭ꯔꯥꯏ ꯒꯥꯔꯕꯦꯖ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯌꯥꯔꯗ ꯋꯦꯁꯀꯨꯝꯕ ꯕꯜꯀꯤ ꯑꯥꯏꯇꯦꯝꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯜꯇꯔꯅꯦꯠ ꯑꯦꯕ꯭ꯔꯤ 2 weeksꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯔꯤꯁꯥꯏꯀ꯭ꯂꯤꯡꯒ ꯒ꯭ꯔꯤꯟ ꯕꯤꯟ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯝꯄꯣꯁꯀꯤ ꯀꯤꯠꯆꯟꯒꯤ ꯀꯩꯀꯩ ꯍꯥꯞꯄꯤꯁꯤꯅ ꯑꯦꯕ꯭ꯔꯤ ꯋꯤꯛ ꯂꯥꯛꯏ ꯁꯤꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯂꯥꯏꯛ ꯇꯧꯕꯤꯕ ꯀꯃꯦꯟ ꯇꯧꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯤꯁꯨ 25Kꯗꯤ ꯌꯧꯒꯗꯧꯔꯦ ꯑꯗꯣ 25Kꯁꯤ ꯌꯧꯍꯜꯂꯁꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅꯁꯨ ꯑꯩꯒꯤ ꯑꯆꯤꯟꯕ ꯃꯌꯥꯝꯁꯦ ꯀꯥꯏꯊꯣꯛꯑꯒ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯉꯝꯅꯕ ꯁꯦꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯀꯩꯁꯨ ꯉꯝꯕ ꯅꯠꯇꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ